State Action for Climate Change and Human Health project on strengthening urban health care in Manipur. Chart board on mental health. Ngasi Health Minister Dr. Sapam Ranjan launch tawkre. State asigi sakanglaba chingmi furup singi nat yoiba jagoi isai singi course hapnaba hotnari haina. Jain Manipur Dance Academy ke director Ukrambam Ilasna Fongdokre. Amasong Manipuri film ki saknairaba director OC Mairada Neri 9th Anirak Suba International Film Festival 2023 ki Zuri Special Mention Award piduna ikai kumna bulakle. Mayam bukurum zari edom yang group impact news ni ay JEET KHAIDEM na punja si faw bugi marba pausing mayam da pizari. Directorate of Health Services and State Health Society anina punna kusam na duna strengthening urban primary health care hai batim da nomig oiba state level workshop amanga si pangthokrai. Health Minister Dr. Sapam Ranjan State Action for Climate Change and Human Health project on strengthening urban health care in Manipur. Chartboard on mental health ngasi launch tawkrai. Not AOC the Labour Hotel in Fall the Pangtokiba workshop aduga Mari Lainana Health Minister Dr. Sapam Ranjan Hai status of healthcare system urban area kaktanatana rural area singda fagathanba loinana miam da ahongba mamalda amadi araiba mongda healthcare facility fanganba si maru oirakli. Status kaktanatana malemgi oinba aing asagi khal kaitharakpa sinamaram oiraga aikoi mioibagi hakchang da achauba anaba sing naba amapi achauba China Singh Pirakli, Chief Minister Nongthoma Biren Giming Makada Ikoi Gi Akoibagi Fibam Mang Tarakli Basiga Mari Lainana, Paktak Nana U Chara Tanaba Torang Paikali. Nasi Pangtoliba workshop Sigi Sarugam Oina, climate change na Ikoi Mio Bagi Helta, Pirakliba, Chaiting, Kananaba, Kanabahotnasi, health officials sing nasu amat oina commitment ama gal loinana thabok tawduna miam da henna afaba makal gi healthcare facility fanghanna ba hotnasi haina minister na makataki. Ising do later the PhD department of Paniam Tower is Karino with this. They can't do anything. I know Ising Zik and Takpakan, they are definitely waterborne diseases or infectious skin, black climate change, human health, human health, the city of Sa the book and the Bulintor PPM the later. So it's one of the concerns globally. Look, even of Manipur is on the Honorable Chief Minister, meaning Makadamanayam, please let's not cut the trees. The government's mission, I think, just prior to this monsoon is to plant as much as trees which is possible, because the impact of the climate change, deforestation, environmental degradation, human health climate change because Manipur is on a proper note study in Karam diseases is the hena. I think it's important that we have a study on this point as well. Saigulal Mishau Misiga Mari Lainana Langak na Paikat from Tokpa, Tabak Sing Paikatuna, Mara Labor Sing Chairak Pigani Haina Tazapa Pikre. Misi Siga Mari Lainana Sing Kiba J. Sigi Mihut Sing Gangarang Chief Minister Nongtomam Birenga, Market Secretariat Unaduna Warisaki. Laibaktiva Togdodu Gidabak, Chief Minister Nungaitaba Fongdo Kibagaloinana, Imung Manungi Awaba the Susarkiari Haiki. Ningsing Bayabadi, Kangpokpi District Ki Manung Chanba, Modbung. Soron Vangda Laiba, Hauzik Chathariba, Ko Semna Lauba Class 12 Examination Thariba Mahairoi, Saigunlal Mishaubu, Activa Tongtuna Lakpa, Sakangdaba Mioi Anina Nongmaina, Kaplambadagi, Laikidabane. Kanglai Park, Loina Selol, Apunba, Marup, Ki LAM, Klamgi, Pauktakloi Oiramba, Pukrambam, Gada Singh na Kanghodana, Lake Dabada, Clam na Tadorpa Cherol Amada, Nungaitaba, Fundorpa Galoina, Ikai Kumna Ulakli. Tamaman Assembly Constituency, MLA Kumukcham Joy Kishana, BJP the Yaukibasina, Constituency SC, Henna Chokotpa, Ngamlagani Haina, Haukiba, State Assembly Election, the MLA Kumukcham Joy Kishangi, Lambao Kiba, BJP gi State Executive Member, Jotin Waikomna, MLA Sibutaram Okpada, Wafam Pongdorkli. BJP Thangmaiban Mandalgi Thomi Singh Yau Nangasi Thangmaiban da Laiba Jotin Waikhomgi Yumda Paumi Singh Unabada Jotin Waikhom na Makataraduna Hai
Thangmaiban Assembly constituency dagi thagaklakliba MLA matam kuiraba mamangdagi opposition party da leirakpana miyamgi chakthungda awatpa kaya leirakpa adu haujikti constituency sigi MLA na ruling party da yaurakpadagi awatpa kaya menkhatpa ngamlagani haibagi thazaba phongdorkli loinana lakadurba lishing aniga kungamari gi Lok Sabha election da Inner Manipur parliamentary constituency gi BJP gi candidate na mai pak na bahotnabada Thangmaiban SC gi miyamna khwaidagi yamna vote piba ngamnaba MLA gi makhada leiba worker kaya BJP da join tawdana leidiba sing BJP da join tawbinabasu appeal tawrkli loinana booth level da BJP SC henna mapangal kanba ngamnaba punna hotnaminasi ningbagi apambasu phongdoki 2024 da parliament election chida koi 95% koi phang vote pina honaba ai game di jogition da tagi vote mayam se intake thamaga BJP da piba hai bisima koi gi object ni adu mamang da karingba layo phadana council gi vote laga su mari da mari mak war mari mak koi kahanna ba honaba sigi ofam lon siga loina na koi na appeal tawjari ba honorable MLA gi wakar sing hana party da yawi da sing do loina ma party da yawi raktana ming chan bi raktana koi punna thabuk tawmina ba gi apam do mandal president yawjare sida mandal gi vice president lere gen city lere mailai president lere loina ma ST मोर्चा के अखोई फ्रंटल सिप्स में यारो अखोई तौजरी सी मार्च की तारीख मरी द पांगथोखिबा मंडल एग्जीक्यूटिव द ताकि वारेप तो अखोई इंप्लीमेंट तौनब होनबदा अखोई रोमदगिसु नौना लाइब संगिबा कांबु की फिरा पीबगा लोइनना अखोई मैम थबक तौमिनबगी अपामबदो प्रेस की खुथांगदा हाइजबनी State asigi sakhanglaba chingmi furup singgi nat ki oiba jagoi isai singgi course hapnaba hotnari haina Jain Manipur Dance Academy gi director Pukrambam Bilasna phongdokrai wafamasi state asigi cultural institute ama oiriba Atingagi Nipalak Suba Foundation Day ga mari leinana India International Dance Festival gi anirak suba edition hongdokpagi thoramda phongdokibane Atinga amasung Samskriti ki Orisha Anina Punna Sinduna Jain Manipur Dance Academy ki auditorium de pangthokiba thoramadu da director na makatarduna hai status gi yellow furup oiriba mau amasung kabui furup ki oinadi hanadagi hauna academy sida course sing hangdoktuna leiri lamdam sida khundaminariba Kanglo Furup Singh na amatta oina punsinduna lamdam asida khundaminariba Kanglo Furup Singh gi oiba nat amasung culture sing asi yokhatna bohona si haiki Taramadu da Delhi amasung Maharashtra yaungna state asigi artist sing gi oiba tongan ba solo amasung group dance makhal kaya utki CRPF 69 Battalion na paikatpa Civic Action Program gi manung chan numit tarani chupna chatharakpa Weavers Training Program ngasi loisin ki bagaloidana fi sanaba kon tara fi servicing da yanthokrai Training Program loisin bigi thoram adu Langthabal Mantri Khong Community Hall da pangthokibane thoram adu da saruk yakiba Manipur Society for Skill Development gi Mission Director oidiba Ellen Kashung na hai laiba sida skill laiba youth sing gi masing hengathanaba asigumba training program sing asi toina pangthokpa mathau tai haiki akhanaba mitunglen oina saruk yakiba CRPA Manipur amadi Nagaland sector gi DIGP oidiba PK Nayak da thauramadu hai nupi macha singna masagi senthok lambi leitabana makhoi gi mama mapa oiba singda tangzaduna leiramba adu asiguma training program asi fanglaba matungda masana masabu thabak pizaduna senthok leihenba ngamlagani masina leiba sigi sanmit londa achoba mateng oiregani haiki Handloom, handicraft and horticulture. Asina akoigi this is the strength of the state. Akoigi mabangal se handloom, handicraft aduga horticulture de leiye hai na moi se khal leiye aduna handloom si de akoigi damakti very important livelihood, source of livelihood. It's a way of life. तो मैं समझता हूँ कि इसकी जो पहले हम लोग होते थे कि बेटा इंतजार करता था या बेटी इंतजार करती पापा चलो मुझे शॉपिंग ले जाओ ये इस कार्यक्रम के माध्यम से कल को हमारे घर के महिला या मदर या सिस्टर बोलेगी चलो आपके लिए मैं भी कुछ खरीद के लाती हूँ बेटा तुम चलो मेरे लिए मैं तुम्हारे लिए शॉपिंग कराऊँ Matang sai sida break amlongzage break ki matungda Myanmar da democracy hanjinnaba chathariba lan na maram oiraga chaksil tharang lokhatpo aina status gi kwatha khunau yauna Indo Myanmar gi ngamkhai singda stage force singna patrolling chatuna chaksil tharang lokhatpo gi pau amdi Manipur sumalang tungan be e pau sing pudun lakchage impact news meeting tador review Lengsin Birakse First Cry Intellidots Preschool gi Manipur da ahanba center oina Sagolban Moirang Lerak parking da hangjari First Cry ki education expert singna semlaba award winning curriculum ni preschool asida chahi amma makhai dagi hauraga day care toddler nursery pre primary 1 amasung pre primary 2 class hangjagani
Presto Personalized Wonders Imphal da nauna hangdokchari hairiba asida personalized gifts, corporate gifts, awards and mementos, home decor, office rubber stamp na chingba potlamsing mafam asida phangbigani ngasi maglangsing birau Tilak Ras Enterprises Presto Thangal Bazar near Kasturi Thong Imphal. Contact number 0385-244-9025 natraga 98621-00456. Mayambo kana taram nokchari. Myanmar da democracy hanjinaba lal hauriba lal holo PDF ki matakta Myanmar army na haukiba numit kharanigi mamangdagi akanba attack chatharakpadagi kwatha kunau yauna Indo Myanmar gi ngamkhai singda state force singna patrolling chatuna chaksil tharang lokhatli maroina border pillar number 81 76 77 gi area singda special commando yauna Technopol Police, More Police, Mari Shuba, Manga Suba, IRB gi personnel singna ngamkhai paringda lairiba status gi khunja sing gi punsi amadi lanthum ngak senduna Pamdaba Togdok Toktanaba Ahing Nungtil Naidina Kupsen Senari. Loinana Myanmar Army na Chatharakliba Lalasina Maram Orega, Ngamkai Paring the Ladyba, Kunja Singh Su, Kibadagi, Lanjing, Nakiduna, Kuntak Lansiri Hari. Myanmar Army na PDF lalhobagi matakta airstrike tawduna landarakpadagi hauzik state asigi border town oriba More ga nakna na lairiba Holland 5 village ta Leiba dugi MP oiramba ama yauna refugee lishing kaya lairi. Refugee singi manungda pikliba angang amadi nupi kaya su yauri. Masgi manungda Myanmar na democracy fanglingaida National League for Democracy NLD government da MP oiramba MP Thangsei Haukip kauba miyo emasu yauri. Makoibu changjafam Pibagi damak Manipur Laingak amadi India Laingakpu tawbimal khangba ulakli loinana lalna sokhalaba Myanmar dagi lanjalaklaba Burmese singda saktak che piduna hingnabagi pukchak thibada ayaba pibinaba Laingak pukning chingsilakli amromda illegal immigrants ni haiduna Manipur Laingakna Hanna Fazin Kiba refugee Marifu Shu Thadok Piduna Nauna Sagadoriba temporary shelter home da Thambiu Haina Lanjen Bada Yaurakiba Myanmar gi Hanagi MP Oramba MP Thangsei Haukipna Fongdorkli. Hai gam chu gam ki chin ma hin so pilo na ya ma hin bano ya democracy gam let pe na ya chu ye hon no chu ka hin ri wa ka hin ber me hi be Burma ki military coup to badagi khoina ada leba yadramina prithvi da India is one of the biggest democratic country obinina aduna sida changjar adino ne khoibu kanbigani habi khoi Manipur lakibni e chun tu tin kaung ta ni khoina hoji sida leba se khoi se illegal immigrant oina lobby ganu Burma manungda khoi gi lanthok na bagi military coup lebagi khoi da ada leba yadabagi khoi sida na tamjara lebinina illegal oina lobby ganu khoi leiningai dos hazana land view loiba kan khoi dum hanje khini Stress management amadi police personnel singbu suicide tawbadagi ngak thoknabagi pandamda nomagi oiba targeted intervention program ama ngasi Kakching District Police Headquarters ki anoba building da pangthokre thoramadu District Mental Health Program Kakching amadi District Health Society Kakching anina punna sinduna pangthokibani thoramadu ki matangda District Police Health ki nodal officer Dr. Hemabati na hai Hauziki matamda mi ayamba mental health ki issue asi mayok nari masina maram orega lamdam asida tungan ba thogdok kaya thokli maram asida gi asigumba pamdaba thogdok sing asi thengba ngamna ba laingak na tungan ba thabak kaya lokhatli masigi manung channa state asigi tungan ba mafam da chatuna miyam da hiram asigi matang da wakhal tahan bagi thauram sing asi pangthokpani makata nasu district asigi tungan ba mafam sing da sigumba thauram sing asi leptana pangthokhi gani haina mahakna makata na phongdokhi Manipur Film ki saknai raba director OC Mairada Neri 9th Anirak Suba International Film Festival 2023 ki Zuri Special Mentioned Award piduna ikai khumnabu ulakle Manasi Festival asida official selection fangkiba Manipur feature film asengba iralbu direction
pibagi-damakta pirakhibani. Kolkata gi Sangit Kala Mandirda numit nini chupna March kunga manga amasung kunga tarukta pangtokhiba Neri 9th Anirak Suba International Film Festival 2023 gi Director Dr. Junmoni Devi Gautna film asina festival asida saruk yarakpa asida festival asi henna masak thokhale hainasu nungaiba phungdorokli. Ashengba iral haiba film asi Dosuyali Film Production Manipur gi banner makada Ketrimayum Subadani na story producer amadi lyrics oribani Kumjali Singani Kungani Toida Putokiba Malem gi oina tungan ba lol gi feature film chani ga marfutara ga tarukna festival asida sarukyaki masigi manungda supnagi film nipan khangatpada asengba iralsu yarokibani festival asida film director asigi OC Mairana sarukyaba ngamki Drabasu production team gi mahut silaga film asigi assistant cinematographer Thingbai Zam Omes Kumar na OC Meira gi mahut sinduna lemzeningai oiraba international award tu lauki. Churachandpur District Police ki team na drug lalon bini haiba nupi ama mayumdagi fare hairi farba nupi adudi Churachandpur District ki New Lamka Vangnoam South ki Jordan Vangdagi Melody Vung Nemkin chahini fuga manga mapuraiba ti Kamson Leani ngarang March kungatur ki nungthil pung manga rom taba matamda akaknaba paw ma fangbadagi nupi police yauba Churachandpur District Police ki osina luchingba kangbu ama Melody Vung Nemkin gi yumda khudakta changsinduna thi buhumbigi thabak chathabada WY tablet chama ga marfutara ga nipan amdi brown sugar gram tara fangat pangam ki bani hari farba nupi adugi mathakta Churachandpur na police na case ama lokatan arrest start tawkrai. Motorcycle infill gi silencer modified toktoktuna leibak miyam da yamna ahoba makol gi khudong chadaba pibagi damak motorcycle nifuga mathoi Imphal West District Police na fagat kre loina na modified silencer adu lokthoklaga masagi original silencer hapan kre loina na makata na miyam da ahoba makol gi khudong chadaba piba modified silencer hapagi thabak chathadanabasu khangan ki hari. Bangladesh na yumbu oizuna chathariba 2023 SAF Under 17 Women's Championship ki ngarang sanikiba match ta India mai pakre Dhaka da leiba Bir Shrestha Site Sipahi Mustafa Kamal Stadium da sanikiba match aduda India na Bhutan bu panjal mapan sino da maitiba piki India gi panjal sing adu Manaka Lorembam abdi Thoibi Sana Chanu Toizam na match ki ahum yakai ga taruk suba minute ta panjal amamam Sibani Nongai Kapam na match ki nifuga ni Thoi humpugama Thoi suba minute ta panjal ani Seljina match ki taragani Thoi humfu ni Thoi humfu mafan humputraga taruk amasung humputraga mapan suba minute ta panjal manga chan ki bani tournament asida India gi mathangi match ta Russia ga hayeng lamba tangnaragani panba yabadi India gi team asida Manipur gi sanaroi Thoi Thoi Yenrembam Thoibi Sana Chanu Toijam Menaka Lorembam Sibani Nongai Kapam yauribani. Manipur Weightlifting Association gi Lamjing Makhada Imphal West District Weightlifting Association asinduna Sai NERC Imphal gi Indoor Hall da Khelo India Women's Weightlifting Championship 10 Games 10 City pangthokre championship asigi KG nifuga manga gi kanglupta KLYC gi KH Radia na snatch ta KG yankai ga taret clean and jerk ta KG humputra ga manga punna KG cham kontra ga nitoi thangatu na gold medal lauki KG nifuga mapan gi kanglupta NCO gi TS Sanjuna punna KG cham ga nifuga mapan thangatu na gold lauki KG yankai manga gi kanglupta NCO Imphal gi Kangchang Leo Gangmaina punna KG cham ga nifuga taruk thangatu na gold medal lauki adu KG yankai ga mapan gi kanglupta THYC gi T second bina punna KG cham ga marfutara KG humpuga mari gi kanglupta na NCO Imphal gi K Roshilta na punna KG cham ga supna mapan KG humputra mathoi gi kanglupta THYC gi Y Yaifabina KG chamaga kuntraga mapan KG humputraga taruki kanglupta JEC patsoi gi S chawba chanu na punna KG chamaga humputra thangatuna gold medal lauki KG marfutra mathoi gi kanglupta na NCO Imphal gi W Sapana na punna KG chamaga humputra ga humdoi thangatuna gold medal lauki championship asida weight lifter humputra mathoi na saru yaduna athoi ahen tanari. Arabida bulletin asige headlines samuna mayam da thamzage. State action for climate change and human health project on strengthening urban health care in Manipur
Chartboard on mental health ngasi Health Minister Dr. Shapam Ranjan launch tawkre. Status gi sakanglaba chingni furup singi nat yoiba jagoi sei singi course hapna bohonari haina Jan Manipur Dance Academy ki director Pukrambam Vilas na fongdokre. Amasong Manipuri Film ki saknai raba director OC Mairada Neri 9th Anirak Suba International Film Festival 2023 ki Zuri Special Mention Award pidune ikai kunang kulakle. Hauska ni Manipuri Bulletin matang swai solution jare Manipur sumalangi tongan ba mafam sing da tholi be ipau sing da impact news sumit eng ta dun lebi.